Makatana iduni tawhairiba PS asina phongdokpagi matung ina ikauda maitegi khulmai thabada yaubani haidana mioi kharagi maming kangpokpi police cycle na FIR palaga leirabani haiba wafam thamjage FIR paliba aduda mai thaba yauruba kuki leader amatagi maming yaude suyaw yaudaba yumda sum leijaba lairik kasu kaya haitaba angang khara oina FIR aduda palabani mama mappa kuki nupi kharana mamang chahi FIR panma matamda kangpokpi SP unaduna complaint tawbadi leikhre hojik phawba FIR su kaktre case su lokhotri crime da chenaba mi phaba su leptre case adugi ayo muslim SI amana pairi bani hayengwai case lokholakpa matamda asengba haidokna rakhigani maramdi FIR panbada yauriba angang seng mama mapa police ta complaint tawba chatpa seng aduna kana ikauda maitai yummai thaba chatli haiba loina khangani aduna ikauda maitai yummai thabada chenaba loina kakholakigani chenpham lairoi thoina warungai leite hairi PS asigi makatana goes in community health center Saikul gi community health center da medical officer CMO Amata Kuina Leiba Ngamde loina chenki covid mamang tagi horaga hojik pawba Saikul gi amakakta ngairaba CHC CMO in charge na puraga chalairi Dr. John Lupeng Khongsai MBBS 2014 based Dibugar University na ngasi pawba MO in charge oina puraga adum chalairi State Health Department tagi qualify oiba Dr. Amata CMO oina thaba mapam asida ngamdri covid mamang sahi kharagi mamangda maitai lady doctor amana CMO oina purambani chenkibadagi halakkidre hojik phawba CMO leite community health center amada MBBS na sum chalaiba specialist doctor ama phawba leitaba ase complaint tawinaba misu leite CHC khakta natana health staff singi 7 finance commission santangi makada sakiba quarter yauna mangkiba asida angakwa phawi hojik cycle da health and nursing staff quarter mari manga khakta ngaire hingauriba atai loina tugairaga mafam adugi kuki leaders singna plot semlaga yothokre sakar gi lam sakar gi quarter tugairaga lanai lam yonduna mayum sariba sing asida kangpokpi district authority na yingsin basu ude CHC asida Health Department ka mari lainana thadaki ba sanpham tigatpinaba misu hojik phawba poktri hairi makasa tarakpada kwakaitel 360 hairi ba PS asidagi lokotcharaga thamjage yamlaba BR phagat khre special commando gi team amana khurai haikru makhongi mafam amada frisking and checking tawduna leiringai four wheeler gari amada purakpa yamlaba ken BR phagat khre BR sing adubu purakliba mioi adu loitangbom nautomba sing chahi kunga manga sagol ban salam laikai dagi ni hairi pharba BR sing adu excise department da sinna khre Makasa tarakpada National Highway 2 amadi National Highway 37 da potchai puduna lakpa gari Impal la thunglare hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari sahunga nipuga taret amadi chamaga mogdraga taruk hairiba lambi asida apanba yaudana pusilakre makatana potchai pusilakpada khudongthiba thoktanabagi damak chinengai oiba mafamsingda security force na kanba section tharang lokhatki Manipur district punamakta pamdaba thokdok thoktanabagi damak Singa masung tamda punna checkpoint chamaga tarahumdoi hangduna achat awang sing sek tawbagi tabak chathakre haina Manipur Police Control Room na thadarokpa chirolamana kangalagli makasa tarakpada aroi boina nungtil paukse ki sipongama oiriba kanglaipak ki mairadagi lokotcharaga thamjage Prime Minister na malemgi leibak kayada koina chalaga irang mayok nariba Manipur da hojik phawba chatriba karigino haiba MP Baiko gi wafam thamjage Bharat ki Prime Minister Narendra Modi na malemgi leibak kayada koina chali adubu irang mayok nariba Manipur dadi hojik phawba chatri Prime Minister haibasi Assembly da PM haibani adubu aikhogi Prime Minister asidi picnic minister oiduna leire haina Rajya Sabha gi MP Baiko na parliament ta phongdokre Tamil Nadu gi MDM ke gi MP oida lakhiba Baiko na makata na parliament ta phongdokhibada Prime Minister ase Bharat ki oina karor samaga nifugini adubu Prime Minister na malem gi lebak singdadi koina chali Masi karamba karbar gino natraga mahak malemgi lebak pumbagi Prime Minister oirabra karigidamak mishi mina mihat mipun kaya thokliba Manipur dadi chatribagi maram karigino mahak Prime Minister ama oibagi mathau ningthi na pangthokte Manipur asi India nattabra haina hangkhe MP Baiko na Manipur asi India nattabra haina hangkhiba wafam adu unparliamentary oi maram adu na house ki proceeding ta record tawroi haina speaker gi phampham da phamduna chair loriba deputy chairman Hari Basan haikhi aduga MP Baiko na unparliamentary haibasi karino PM gi thawngna wafam asi phongdokpani haiba wafam house ta thamkhe aroi boina Manipur asi law and order leitaba churan thabada khulingba leibak ka pangkak oire haibada haimanba thokloi haiba lupki wafan thamjage kaisampap lemut jam lekai dagi luwang the mukesh langla langjit nimit tarani helaba phawba Manipur lengang chubli pairiba singna
puthokpa ngamdaba haibasi Manipur asi law and order leitaba suran thabana khulingba leiba ka pangkak oire haimanba toloi haina uripok apunba lup amadi uripok nupi apunba lup na hairi lup ani asina press thadorokpa chehol asina makha taribadi maitai singa changba yadaba mafamda mobile tracking tawbada last location tare hairaba phawba lengaki angamba angambi sizinaduna koithi thiduna puthokpa ngamdabaga loinana intelligence source tagi mahak hingli natraga mapunchi pikhanan khre haiba phawba lebak miyamda haiba ngamdaba haibasi aikhoi Manipuri maru oina maitai phurup ase Bharat ki karamba miyengli yengli haibasi wahang hangningai oire miyamgi punchi lanthum ngak sen bahaibasi pali belengak adugi mathauni amadi miyambu khuyat tu sitna lehen bahaibasi su pali belengak adugi tangai fadaba mathauni hairi uripok apun belup amadi uripok nupi apun belup na hauzik pawba thiba khangdana lairiba Mukesh ki matangda Manipur ki governor ki pungning chingsiladuna luangthe Mukesh ki langla langjin puthokpiduna apokpi mamagi awam maichak khangli basi amuktang di ko anbiu loinana Manipur asi lo chatnaba lamdamni haibadu khudam changdam oiba yaba akanba action utpiu joint action committee na changsil lakpa democratic oiba khongjang punamak uripok apunba lup amadi uripok apunba nupi lup na saruk yagani hairi haibo phamasi thamjaraga ngasigidi atang saida lusinjari